ꯈꯔꯗ ꯄꯤꯒꯤꯅꯕꯩꯅꯤ ꯒꯨꯋꯥꯍꯥꯇꯤꯗ ꯀꯦꯖꯤ 30 ꯃꯨꯛꯅꯤ ꯑꯗꯣ ꯁꯤꯒꯩ ꯈꯔ ꯂꯧꯔꯒ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯒꯦ ꯍꯥꯏꯅ ꯈꯔ ꯈꯣꯏꯌꯦ ꯀꯥꯞꯄꯤꯔꯣ ꯂꯥꯃ ꯍꯥꯞꯄꯒ ꯑꯩꯗꯤ ꯊꯨꯝꯁꯦ ꯑꯗꯨꯝ ꯉꯧꯕꯗ ꯑꯗꯨꯝ ꯑꯣꯏꯅ ꯍꯥꯞꯄꯤ ꯃꯣꯔꯣꯛ ꯍꯥꯞꯄꯒ ꯃꯣꯔꯣꯛ ꯉꯥ ꯊꯣꯡꯕꯗ ꯊꯨꯝ ꯃꯣꯔꯣꯛ ꯆꯨꯗꯗꯤ ꯍꯥꯎꯇꯦ ꯆꯥꯅꯤꯡꯗꯦꯕ ꯃꯆꯨꯗꯤ ꯐꯖꯔꯦ ꯉꯥꯛꯇꯪ ꯉꯥꯡꯉꯦ ꯏꯂꯤꯁꯥꯁꯤꯃ ꯍꯥꯞꯄꯒ इसी हापगे असी चेंग से जुमगी अलोपनी अखोय साइबान कौई चेंग से चेंग मचानी मनम नुसीबीनी असी म थोंगगे ngasi चाक से मनम नुसीबी चाकने साइबान देदी इलिसा थोंबम लैरे पानगा कसादादी पानगे इलिसागा हाइनारिनी उती थोंबा मा लैरे जेरुंगा अफुटपा मा लैरे इकाय थाइबीगा चनागा ngobam लैरे ngasi gi mukbangने ina tawdoise मसीगी चादोय बहिंजान से इलिसा थोंबनी हौरगे मयाम इलिसा थोंबा पानगे इलिसागा अहमबागी चखोम सिदी व्यूअर मयाम दा जेंगबीरी बागी वीडियो मयाम से उजरागे hào dai ikai tabiga chanaga ngoba hào bana yang masu padam padan yang ya hào phải hào yang chưa uti hào bana uti jo wow uti hào đấy Drum. Hào lên. Atau mama kamu. Ăn hả?
ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯆꯥꯅ ꯑꯗꯨꯝ ꯑꯩ ꯍꯥꯏꯖꯔꯦ ꯑꯗꯣ ꯑꯅꯧꯅ ꯌꯦꯡꯕ ꯚꯤꯗꯤꯑꯣ ꯑꯣꯏꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯐꯅ ꯍꯥꯎꯔꯦ ꯐꯅ ꯍꯥꯎꯋꯦ ꯑꯦꯂꯤꯁꯥꯗ ꯄꯤꯔꯁꯨ ꯃꯅꯨꯡ ꯆꯪꯉꯝꯃꯤꯅꯦ ꯑꯗꯨꯝ ꯑꯩꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣꯃꯦꯟꯗ ꯃꯔꯨ ꯌꯥꯝ ꯌꯥꯎꯔꯤ ꯂꯤꯁꯥꯁꯦ ꯍꯥꯎꯔꯁꯨ